ngasiगी video asina golden berry ni. Golden berry sisu rooftop kumba home garden da kitchen garden da thaba yaba pambi amani. Golden berry si food nutrient machan suna yauba sugar control tauba de BP gumbada yamna phaba kano uhai amani. Golden berry si hoji ma yam phajana pale hoji munba hore yellow changai basing sina mun basing ni hoji yellow chang basing si hoi hek ba hogodore sona kan display duga ma ki thariba pot flower pot sisu sinya mai chama kha manam rekta laiba smart choice ki dukanda marangkani yawi maki mamanna lupa chamaga yankhaini duga dragon fruit su dum thai sidi mamangi video sing su koina reference dum pijakhrabani duga dragon fruit ki marak ki karak sidani hoji koina thajariba golden berry si stesu laire pambi si ani ahum ni thari si isu pale dragon fruit ki marak tani hoji amun ba khala ga hi mata helak pasina plate ma pick thale unde sule ibra sonda pambi ma sule se songdi hekraba si golden berry je hande hi besina manga rak kumba subo oigani hana mamangda mari rak ama hekra sumaina adu video ji sembasi anta senga tor ngasi si oina semmabani adu ngasi hi basi yam phajana pali pambi mamamda adum kungutra gi changda pali adu sum munbadi nongda pula munde ahambada sangambadagi mapung phara kanda sumaina mu golden ji changa kanda tawani ama khata phakairaga yengse mayam su video yengba kangbuno su masa khangna ama khata phakairaga si manungda kamain legi haibado yamna fajana magi natural oina kupsallaga thame adu chaabda yamna hygienic oiba masi maku oisi phakairaga dum chaabda hygienic adum oire isorna naturally maji protected oina pirabani tanga se loisin jage ngasi video